na. Siu nau lai nang na samji ke male ba. Masam kusang yo mo pe khalo re. Aduga khoi ngasi 60,000 subscriber sure me sabra ra yo. Ado ma'am na support to birak kodagi 60,000 subscribers ji yobung amjabane ma'am aduna thank you so much. Thank you. Aduga ngasi videos da ma'am gi support mating amtang ga ni joge ma'am. Yamna nungai taba wari ama ne ma'am dai ngasi share to je ma'am video ji loi bukang di yengbiu. मैम आई वीडियो से अना हाँ तौर वीडियो खितंगी नाथरग सेमगदौरे अदो मैम वीडियो से मखा ताजरगे कमेंट खर लाए कमेंट से हाईरोगे स्क्रीन थोलमगे अदो कमेंट से वल्गर होब फजदब वही वता यावबो अद हानदगी इग्नोर तौर अदुम लाए मखोइसु एंगोंद सिंब कमेंट से पीरगा मखोइगी अपेनब खरा ओइदना पिरइनेना खंतोगको आई अदुम इग्नोर तौरग लापनेबो मैम मखोइजे इग्नोर तौब यारमद्रे आईगी फैमिली की ओइना तौब ब्लॉग इचम चंब ब्लॉग सिंगसिदबुक्ता असिगुम्बा अच्छी कमेंट से मखोइना तौरगदिको अतई मणिपुर दा लेरिबा खोइगी नुपी गाक्तना तौब ब्लॉग मैम लेरिको खोइ इट विथ सिस्टर अदगिदी प्रीति जोजो वेरोनिका तंफासना मखोइ मैम लेरि नारू लिली मखोइ मैम लेरिबो अतई मैम मसु लेरि नुपी गाक्तना तौबलो अदो मखोइददी करम कमेंट मखोइ सिगुम्बा अइंगोंद जी थारैबा मीसिंगसिनको करम कमेंट मखोइददी थारमगनी मखोइ सोइदनी यमगनी करम कमेंट थारमगनी खनबदा आई पाखतप फावे नुंगाइतब फावे यामना पेंदबसु फावे सुमाइना इरेचादा अखोइ मणिपुरदा लेमिनरिबा अखोइ मसेनदबोक्ता सुंबा वखन चेनबा मी लई अखोइ सुंबा फत्ता वही हाइबिनबा मी म्याम लई जि खनबदको मखोइना कमेंट तौरप कांदा फेक अकाउंट ngakta सिजनेको फेक अकाउंट सिजनमनि आई मा मसक खंगबसु ngamde अरुगा अइना अइंगोंदा थारकपसिंगदा मयामना पाबा नुंगाइरोइ खनबा कमेंट के एदुम ब्लॉक तौनी अमा ब्लॉक तौनी अतोप अकाउंट अमदे उंग थारकनी अमा ब्लॉक तौनी अमदे उंग थारकनी आई लोइनबक ब्लॉक तौब ngamjade अदोमना ngami अदोमना अकाउंट अनोनोबु सारगा थाबिरपुद अदोमना ngame फत्तबा वाई सिजनबदा अदोम यामना हाई ngami आई अदोमदा खनबा होजबा नते नत्रगा सिंगनबसु नचदे अदुबु इरेचा सिंगी मरक्तको अदोमगी वखलोन दुमाइना चेनबा अदोमगुम मियोय खरा यावरे खनबदको आई पाखतबा फावे तसेंगना आई थमोइ सोकना नुंगाइतब फावे वखलोंदो अदु यौना खनबा अदु यौना नंगना फैंटेसी तौबदो अदुदो खितंग आई किजब फावे आई तसेंगना वीडियो सेमबा होरप कांदा सिगुम्बा थेंगनरकनी खलुदे सिगुम्बा वीडियो जे आई नोमा सेमकनी हैबजे आई सुखन खलुदे आई ngasi semjaiba वीडियो जे अदुबु तुमिना सुम आइना इग्नोर तौरगा सुम लेबदको मखोइजे हेना मपांगन कलकपगुम तौवे हाना खरा थीबा हायरमबदगी इग्नोर तौरे हेना थीबमु हेना सुम थीबा हेंजलागा हुजिकती हाइनी हाइरोइ खंगदबा वहाई लेबाक मचा तादबा वहाई गो यामना हेक मेसेज तो मीना पारुबु मीना हेक पाबदे ए कइनोने खनगदबा वहाई यावबा अदुगुम्बा कमेंट थारेबा अदो फरे एंगोंददी फरेबा अदो हाइदोरकपा ngamaroidaba phongdorokpa ngamaroidaba kaya amadadi nakoina karam message tharamgani habdo khanbadago astu jung khanbada ai khanbada kaini naina toromgadabdo khanbada ai yam pendabago yam moina phongdokpa ngamdana wana khangamgadabdo kanada haiji kanada hairoga cyber crime da report tawsira cyber crime da report tawruga mu na video nami ba koidi sak uba ngaktane ai kaidori kai chali kaidori myam na khangbi ba ngaktane anambana loimbak su khangini nang na khoidi aina masa khangbana te season ribe account su fake account ni lambi sapada katukaran tawrokadra bu kijadana kanamtana complaint tawdabane आई हुजिक तौरीसिजु आई कंप्लेन तौब नचदे आई अदोमदा खनबा होजु नचदे वखल तामिनसी अफबा वखलोन खनमिनसी हाइजबा खतनी अदो ngasi somna pireiba comment se sigi mayokta lephoudragadigo simba comment se tawganu tawbe yade aije hayoudragadigo hujikti comment ta hairapane ba somna ni kharlega aigi account ta hairapane kharlega amadam hairni nang amadam aina tawriba mong sin nungai tabagi hairapa soidana oiramgani ado aigi siga manaba atopa amang nangdi um thengnarakani adu da sum hairuni mathang sum hairuni na adu dagidi lambi da satpa mi da comment piba horani lambi noi adu taido ada taido comment nang haibo wakhlon sum akoina nangi against the lephoudragadi ko against hairgadi semtok mina hausi haibani ko semtoudragadi nang comment lambi da satpa mi da comment piba horani mi ma mirak tinmada hojik somna piraiba comment se mi ma paine mirak tinmada
comment pibuga chap manai ne adu nang voice oina nang gi chin dagi thoga ngang budona kira roi adeng hairani aduga kanagumba maraibak thiba ma nupi macha ama natraga ima ama mathanda chatlingida nangumba wakhlon chenba amana thengna robo kamaina tawgadagi khanbada ai kijaba phaweba handakta thokiba Hyderabad ta thokiba thawdok to ningjangbiyo handakta thokribani yamna nungaitaba thawdokni nupi macha aduna kai khalamgani kanamta mating pangbinaba kanam leitraba mai mamangda ma khangaba kainom tawdore hairisi adu mating pangbi akhoi nupa oiba akhoi nupi oibusu nupa oibusu akhoi chap manai ko maromdadi akhoi amana ama respect tonaraga ko amana amagi izzat se ikai khumnaraga chatnagadabneba ado somna pibiraiba comment ai particularly miyam khatang da hijabna te comment mayam lai mayam singdo henna vulgar oiba yaropodagi ai si video je semakpani ko ado akhoi amana ama je respect toraga yam nushinana leminagadaba sidago akhoi amana pikrab manipur sidago pikrab manipur sidabokta amana amada yengthinaba phattaba wahi haiba phattaba wakhalon me amama puthoga comment ta pisalakko si yaigi tobiganu akhoi masen nushinana nushi chanana lemina si haiba wakhalon duni aina aigi video anambada aina thamjabasu aina soigi be yaurgasu aina comment adum semtok piro kamaina tawgadage do haibiro semtok piro songi dudi semtok pa natre phattaba wakhalon ama yaure adudo ai yahanningdabagi ai si video je semjabani Hyderabad ta thokiba thogdok to already channel miyoi singdo makoi do khudakta ai ma nupi am le me kai hakta tholokba natte haba makoi je hana makoi je siumaina comment gi horaga natraga kaidagi my friend circle sing dugo sanaba wari natraga mana pulluriba mafam du da sanaba wari me amdagi magi akoi gi mind sidago simba tawbada kiraktaba ama yaurokpadagi tawro ineba aduna somna khalliba iriba mayamdo adudo semtok piho sum hainagradi ko akoi hujiki thawdok to amuk halakpu yaiba ai adugumba laibak thiba thawdok to mafam amata da ai halakaningde yamna laibak thiba thawdokni aduga akoi manipur pikraba manipur sidadi amuke hena tohningde koi Ereicha mayam yam nushi chanana leibani ai han pamjabase ado songi comment tu di yamna ka henba ko Leibak Macha Tadaba comment phaw yaure moral education nama tasingna darkar leirabra phawe ado aina di adom daksu haiba ngamjaba nate amuka sigi video se somna comment pidringi de yengbibu orega di ko wakhal kitang khandaraga comment pihaningi ma'am tasingna ai sigi video je sidaista aina haigriba wai sizinagriba singse ai ka henba akaiba kisu yaudabra khallaga ai haijabani Ereicha ngakani ichilinaw ngakani khallaga amana ma semtok minanaba asoiba yaubudo thidoga semtok minanabagi wakhalonda ina si video je sembani ai kanagumba miyoi amada singnaraga nang adumaina hairakpa nang aina kedobu ngammi gaina adumbagi wakhalonda ai amta haijabana chade adumaina khanbiganu ai kanamta da singnaba leijade som ibireiba comment ibireiba som su ai singnajabana chade semtok pinaba yamba ima ipa ichal iche mayam amana semtok piramgani somgisu ado aishu inaw moina yamba moina natraga adomna ai kari oina khanbibano ama oina wai singdo sizinabiganu soire aina ai haijabani aduga atoppa mi dasu yari khaisumba wai sing sizinabiganu phattaba wai spread toroga phattaba wakhalon spread toroga kanabase karino ai tasingna adumag ai gyan tajade aina tawbasingda phattaba yaure haragadi semtokpiro sumaina tawragadi sinangido soire si somda changu sumaina taw sumaina semtok minaje afaba khunai ma seminase aina sumaina haire haraga hekta afaba khunai ma oigdabadi natte adu erakasu afaba wakhalon ngakta khanba miyoi afaba wakhalon loimba khanminnaba adumaina adumba khunai amadi ai tasengna asa tawje karam kana phangani habdi khangde like paningdaba mayam no sida isu like isu paningde mayam gi video yengaga mayam na haibo wahi taraga admaina khangba ngatane knowledge size di like te ngata phangani habs leite mayam na share tongnariba videos mayam ama sidagi su kana ba information mayam am phange chaba dangi tawbuda bukta information mayam phange so simba chinjak chi chanai ko habs sisu information habs
ꯑꯗꯣꯝꯅ ꯂꯩ ꯄꯣꯠ ꯑꯃꯕꯨ ꯀꯃꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯑꯗꯨꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯁꯤꯗ ꯀꯔꯝꯕ ꯅꯣꯂꯦꯖ ꯑꯗꯣꯝꯅ ꯂꯧꯁꯜꯍꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯗꯨ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯌꯥꯝꯗ ꯌꯥꯝ ꯁꯦꯌꯔ ꯇꯧꯍꯟꯅꯤꯡꯉꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯉꯁꯤ ꯐꯣꯡꯗꯣꯔꯛꯏꯁꯤꯁꯨ ꯑꯩꯁꯨ ꯍꯥꯟꯅꯅ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗꯒꯤ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯕꯅꯦ ꯑꯩ ꯏꯒꯅꯣꯔ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯩ ꯐꯣꯡꯗꯣꯛꯑꯝꯗꯦ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯧꯖꯤꯛ masuk uraroi masak khangaroi khandana me amama admaina tawbi yawe adu yaragadi tawbiganu haibani chemtukmina fattaba tawre aina tawbada soibi yawre hagadi comment ai mamangi video da mayamna comment thare ai comment pai khangi comment dagi sidi soibi mali sina chumba mali habje knowledge gain tawi akoi mayam punna khangminna se akoi manipuri ichile na ngaktani kaidobugi akoi amana ama kaidobugi fattana ba tongna doino ai tasengna gyan tawa ngamjade aduna yam share tawbiu khangdabasingda simba fattaba tawbasingda thengnabiragadi ichilinau imanaba mayamna support tawbiganu bhai nangi du soire he hekta haibiu natabida phagi ne na sum phagi dagi ngaktane phagi dagi sum hortoine phagi dagi di phagi ni khangdaba yauktoine phagi tongnai nge maraktuda phagi ni khandaba imanaba dune heng chatlaga fattaba mo oirakhaduisi ai tasengna ai sigi video se ai kai haigedabno khangde aingonda tharakiba comment to ai yam nuaite mi atopada su tharamgani khanbada su nuaite ado yaragadi thabiganu adu hairaga ai video solution jarage me